Aphaba Khunai ama Puraknabagidamak Aphaba Maheiroising Puthoknaba Pandamda Yaipjarel Accademy HAINA MINGTHONBA Academy among NGASI KAKCHING LAMDONG ASSAM Rifles Camp MANAKTA HANGDOKKHRE Academy adu HANGDOKKPAGI thoramda Thongnauzam Jugin Mayday Founder Yaripok Yening Coaching Center Mayang Lambam Koirang Special Contractor KAKCHING amasung Naurem Itogaigen Founder Kam Proprietor Pandam Coaching Institute KAKCHING ahumna thoiba lengbirak pasing oina saruyaki Academy adugi founder Nelson Mayang Lambam na phongdorakibada Manipur gi kha maikeda leriba mahai sang amadi lamdam asida leriba Maheiroising bu Aphaba amasung mapung faba mahai ama pinanaba Yaipjarel Accademy asi linkhatpani Academy asida Jawahar Navodaya Vidyalaya JNV Sainik School Rashtriya Military School RMS amadi Rashtriya Indian Military College RIMS na chingbada angang singbu changhanduna mapung faba amasung Aphaba Mahai ama tamhanabagi lamzing lamta kadawriba Academy amani Academy asida thoidok hendok na hena haithoi singthoiraba hena experience leiraba oja singna takpi tambigadawri mama mapa oiba singna macha singbu Aphaba Mahaidi tamhandingba adubu macha sing kamdongna kadaida thazinduna mahai tamhangani habigi wakhal loksingdi watpa singisu wakhal taminaduna macha sing Aphaba Mahai tamba fanghanaba Academy asina mating panggadawribani Academy asina Aphaba amasung saukhatpa khunai ama puraknaba honabada lamdam asigi miyamnasu mating pangbiyu haina phongdoki la journey asina koi main focus bijari busi koi Pandamda Yaipjarel RMS entrance exam tuga RMC entrance exam main competitive exam ki tamda test focus bijari la ba tuga position ada join tawbo langsung aduna hobongi ba tungi mirol sikse matau karamna kamai tawdana Aphaba institute habani akogi hosing leiba India education system asda Navodaya amadi shining habisi adu among the top education institute kama wena leiba ibu mafong mani duna haiba mafong singsida wena matau karamna ang singsida angeni haibagi matang sida wena head angang singsi lansing biba tapi ba adunya wena longzeri betawra aduna hana yening coaching center yening coaching center na apa wena tawramba Forget coaching center sila dua. In good faith, tunggu meron kita langsung kalau masuk sudah. Kalau lagi kah ini sudah di sikupa fully responsible mereka. Setelah coaching center sih kayak udah. Aduna kah mereka ini sudah kata tunggu meron isong dari tunggu meron sudah kata coaching sudah kata kau nasi sikupa institute apa sih? Kau nak apa sih? Aduna ako na sigo ba institute ama hobosing kaso kay hangdong ba institute kay siga bagi study ko mga ito ba ito ba kanay sabi lain good friend ta doon ang singkat pati Pandamda mapang puting ko sa lugar kaso kay school si sa ko ang sing tungkol na singkat pati Pandamda dumain na literature ko ni ito na hosing kay ba bagi main na Yaipjarel di Pandamda main objective di bagi excuse me. Tunggal hal di bawah singsi Navodaya shining kapten thazin berkembang sudah tenang atau apa jadi education line sudah atau apa short skill mayam ama bagi bagi competitive exam kamu dah tahu dah sudah ada angang singka referensi ama and then bagi exam technique bagi school atau school singka from the Yaipjarel sehingga ada apa ini special features yang harus ada kung dahulu kita kalau iba bagi Khunai si sanggar pada Yaipjarel Accademy su atau pipati soal masalah bangsa ni hari ini pandang masih kau na komputer ni, hujung sekali bagi new education policy 2030 ni matungin na bagi hana layang sistem sudah lagi align tahu na sudah supaya saja di hari pandang terlebih hana 10+2 layang apa sih hujung NEP 2030 ni matungin na 5+3+3+4 layang buat sudah. 45 sina foundation level layanga 3 sina preparatory another 3 years of the moderate level and then another 4 years na class 9 di bawah 3 for secondary level itu may usik lagi bagian PTSC 3 preparatory level si foundation level ang siksi ako sila mataw karam nga siyang gani bagi ako sige men
facilities Yaipjarel Academy na hada hojik